ngasi phongkhiba tongan Manipuri siphongsing amasung thokiba thawdo wathoksingdagi maruoibi ipausing miyamna thamjagi anbada Englishing amaga samapan ga yankhai ga mathogi mamangdagi leiraklaba cookie singa narco terrorisinga punna leiramlabadi apaphatagi texak masa masai oyani kokomi Englishing amaga samapan ga yankhai ga mathogi mamangdagi Manipur da leiraklaba cookie singa nauna sanglakliba narco terrorist cookie singa punna leiminaramba tarabadi madura tholakpa apaphatagi texak pudimak masa masana pujagadabani lamdam sita hanadagi leijaraklaba cookie sing Manipur gi hankhroina mitaina kaidawnungda phongdokhiba leite hana leiramba cookie khanglup amadi nauna sanglakliba narco terrorist sing punna leiminagano karigumba punna leiminaramba tarabadi madugi apaphatagi texak kudimak masa masana pujagadabani haina Coordinating Committee of Manipur Integrity Kokomina akan mawapam thamlakli committee asigi media coordinator Sumendra Thoksong ngasi phawgak so ikai da pangthokpa pawgi mifam amada wapam asi phongdokladuna hauzik thoklibi irang si plan taroga satharakpani haukiba megi ahumdagi hauduna thoklibi irang sida apaba makhalgi khulai paiba kuki militants na peace rally gi mingda irang si haurakkhibane amadi paramilitary force na yengduna ngasi phawbu leirakli haibasi miam pukna mangna khangnarab wapamni Lana sida laikidrab kuki militants singa haksang moirang kanglai rulgi yamna maruiba puarigi ama oiriba turbung bangla da phungane haibasi miyam amadi kokomini yabang amrai Manipur da Assam Rifles yaningdabagi maram national media singna phasana khankhre adubu kuki sing state force pamdabadagi maramdi makoina thariba popi pambi sing forest land khopsinduna yum tashinbagam maram oiraga lenga sina eviction tawkhibani State force ng makoy da kiyan kangan mataw kibalite kum sing English nga mga samapan nga yang kay gamatoy mamang leram ko kising na nauna sanglak pa ko kising ga punna lebi gano tongan na lebiyo natragadi irang sita yaw kibi ay ki ko migi coordinator na makatana hay World Indigenous Day haramda yel haw mi furuki na harul sing na imaleba ngaktabi yadi hay wakalon adu leminasi Saili sing kyagi mamang nagi leraklaba indigenous amaitay sing na Manipur gi ngam kay kay biyaro hay gi kholaw nga si leptana laudun lakli luraba tanpam sida indigenous pro khudimang na amatu oina punna thabak tawmina duna Manipur kanminasi haide hen su paw sida makhatana su phungdorakli makasa tharak poina to papawmna Susampur gi kidney na duna jenims ta dialysis tawribi bina sakhi MLA Joy Kisan tagdona daita pukre Cookie terrorist ng namaytay landarak pa rin yumay kaya thadokhiba mihat mipun kaya sa takhiba singi manungsan na Susampur gi tuibong maytay lekay dalayba Khoisna binasaki sa yankhai gamari aruba phibam de jenims da dialysis tawduna leidibabu Thamaiban Development Organization atak do amadi MLA khumaksam Joy Kisan na laifam jafam pibadana tan anabigi layeng bada sangba sanpham sing punamak thawdang lobikre kini na aduna dialysis tawribi Khoisna binasaki gi masanupa Rabindranath hai Maki mama kini narak pari Guwahati da layang busali hafta ama pharakpa matamda kukina maitai da landa aduna yum kai mayam mai thadokkhibagi thawdo sinangkhi tha ahum nung Guwahati da leiba maitai singna mateng pangbiduna saba thakpa layang bu khudingmaki thawdang lobirakhi masigi damak tengbang lakhi khudingmok pu ikai khamna bolakli makhatana tha asigi marida jenims ki puksel saraba director gi miyang makhada jenims su makhatana layang bugi thabak sathadun lakhibane Upai leitabadagi Thamaiban Kendragi MLA Kumoksam Joy Kisan gi mayum sang lubada thong launa hangdokpirakhi moyang kumal leikai da hangliba relief camp da aruba anabu oibinina laibigi khudong sab leitabana MLA na thawdang punamak pubigani haibisida ngangkhai leitana thagali MLA khakta thagat panatana kendra sigi volunteer sing bus thagali Susampur amadi more da khundari maitai singi yum mayam kuki sing loina mai thadokibisina maram oiduna lanjenari ba khunja mayam skudong sa da ba kyam yongnari Thamaiban Kendragi MLA gumna atai MLA sing asaw sang kya na makhoi gi damakta thawdang khara lawbiyo haina sumakhatana Rabindranath phungdorakli jenims ta layeng libi khoisnam binasakina jenims ta layeng liba mapam aduda MLA tagdogi miyoi sing hakthengna satunanga se ayuk yengsinki yengsilamba matungda MLA khumapsum Joy Kisanna wapum kya thamladuna hai MLA khumapsum Joy Kisanna wapum kya thamladuna hai handaki tamthirab lalasi Victim oiraba Susampur maitai lekai ki khoisna binasaki ki masanu parlaktunu wapamasi tamlakhibani makoi Susampur su mayum makai loina mai thadokpi khibana upai leitraba phibam amagi manungda layeng basi thaba asis tawribani nomda lupa lising ani ene gi hitak su kapagi maram leibana makoida aki wadu fauri
तागदोगा तानरगा मतुंगना मखोइगी लाइफम जाफम अमदि लायेंबगी थौदांग पुनमक पुनब फिरत लौरे मसिदना तना आंगांसिंग महितम फंगदबगी अवाब खुदोंग सारबा मायोगनरिबा येंगलगा नौना रिलीफ सेंटर अमसु हांगले मसिदा क्लास 5 तिगी 10 फावबगी माइरोइसिंग रेसिडेंशियल फ्री कोचिंग सु फंगनगनि रिलीफ कैंपसिंग दलाइदिबा आंगांसिंगना खुदोंग साबसि लौबि हाइनस मखातानस फुंदोरकली मकासा तरक पोइना तो पावमना मणिपुर दा होमलैंड तांदुना लाउरिबसि खुदक्ता makhanao metkhaigadabani saidanglapu kuki singna lawmi singbu tanthoknaba landarakpasi sagi sajani lehawmi singna makoibu marup phuna fuktoktuna langthoki bahaibasi tangai phade united chongthas manipur homeland tanduna lauriba sing makoigi makhanao du khudakta metkhaigadabani tawdabu khongjai amasum akam hauna nampuru kuki olan khraba homeland tan pamdabu singbudi makhanao metkhaiba loidabani haina united songthas ki president songtham tomwana kuyek piduna thadorak pasirol amana phongdorakti seolasina hai maitei gi ariba lairik singi manungina matungina manipur khundariba laihomi mei kanglup singdi maitei anal maring tangkhul kabui maram tarau sothe kom siru koirengni ado hojikti nongpok amasum nungsuk maikei digi fur makhal kya sanglaktuna lamdamasida puna khundaminari amasum laihomi nataba mei kanglup singdi bamon pangal mayang nepali khongjai amasum akam hauni hana leramba furup amasum kona lakpa furup haiba khetna thamdana furup khudimaki miyoi singna laiba asida matam kya nungsinna leminaraki adobu nungsi sanana leminarakiba furup singi maraktagi bengali amasum british singna kuki haina khangnaba khongjai amasum akam hau hayaba furup anisina makogi tokhaiba leba ama semdana thaurang lakpadagi leba asida nungsi sanana leminaramba furup singi marakta amaga ma yengthina bawraki khongjai amasum akam hawanina makogi furup sing mi sing yamhana lamdam siki yellow mi furup kharabu kuki haiba makogi furup singsinki masagi hanagi furup oina lainingba khongjai amasum akam hausingna tawriba thawong adu yaningdaba kangbubu nongoi sijina nampudu kuki mingau pibiki khongjai amasum akam hauna kuki furup ki mi sing yamhana ba lalong yumlona balaiba memar gi phabu kuki mya honjilaki hairi adugumba hurala nanda pushilaki ba mi sing adu manipur gi umang pumba kok thoktuna khundahan ki amasum makoi bu citizen ondoki Aadhaar card, voter card pen ki leba asgi citizen sing phangba hak khudingma phangki lenga ki thabak su toroktuna asobo popi thaba masum drug karba toraki madulenga na thinglakpadagi makoi homeland gi asa mangki patare khanduna nanghoraroi matagumna homeland tanbagi lan hokhiba me ahumdagi horaki manipur si khunda minariba phurupuna makini mase tahanba yaroi lamdam asida kanaguma phurup amatana homeland tan bi yaro haiduna maitei sing matam kya gi mamangdagi lauraga lakhi haidi maramuduna homeland taliba kuki gidi maitei si yekna bani maitei leriba makai makoi gi manglana du mangphawna roidaba maramna maitei bu manipur gi tanthuki bahai basi makoi gi aron balalongni lalondu gi sarukni makoi na maitei myam onsindu landarak libasi saidang lakpa makoi na lehaumi singbu tanthoke haina sarok sinduna landarak haibis khwaidigi tamthiba sagi sajani masinga pipam thoktaba moral langsilakpani maramaduna lehaumi singna makhoibu maru phangna phoktoktuna langthoki haibis tangai phadabani hairensu pawsta makhatana supali amaromdana loijing loyada leiba misam halaga kukilen demand tawribada phudrita mangjong songba tagani खुने किमिये खरना लोइजिंग लुयादे लेबा मिसम याम हालग कोकिलेन फांगने की थाजबग लोइन कोकिलेन डिमांड तौरिबदु फुद्रिता मंगजोंग सोंग तारगा तोकन हेन ऑल मणिपुर मुस्लिम डेवलपमेंट कमिटी AMFDC की सिरोल अमन फोंदोरगली सियोलसिना हाय थासी की तरokta मोइरांग लेबा कमिटी एसी की हेडक्वार्टर की थौमी सिंग बिष्णुपुर डिस्ट्रिक्ट की मनुंग सन लेबा कोकता खुमन हांगदन लेबा रिलीफ कैम्प द लेबा मियै सिंगदा अंगम साना थना पोलम सिंग मतेंग पांखरे लोइदना AMFDC headquarter na relief camp sing da makhatana mating pangki kan hari hawkiba me ahum dagi maiti amadi kuki ani ki marakta thoning da ba hingsa gi thawdok ngasi phaw sathaduna lakli ngasi gi laingak na asigumba kangluk ki irang asi athubuda woroisin purana bo hona bi waiki lamda masida nungsi sanana laiminara ba kangluk furup amatana masa masa gi kangluk furup ki wakhalon da yumpham thonduna iramda masigi ipai puna thambiramba lambu masit lauge habigi wakhalon da oiroidaba manglan sakaloidabani asiguma wakhalon sakatpasing fudita mangjong songba taduna tokani kha nongpok asia da laidiba maningtamba leibak singi manungda sahi lising ani hen ningthok paduna ningtamba leiba ama oirakhibagi puari laidiba manipur habisi malemgi lepa kuti mangna khangnaraba waphamni manipur gi singi loijing loya ki ahangba khunda laitari bisingda mireibak tigi sangchilakpa khune ki mi khrana asingba tanja lauraga
Mora laitaba misam hat patupa yum kai mai thara kuki len phangani haibigi wakhalon adudi phudita mangjong song muni haina AMMDCC na lawi haidi mainland India amad lamdam asigi mapi mapa oiriba political party khudimaki lusing bisingna mairik pidagi maijawbi olaba lalasi asum tasin ushinadana laiba taraga sahi lising ani gi puari leiraklaba lamdam asigi apunmagi saknam singna tarabadi yod khokki lal civil war tholak loi haini ngai leiti haidi Manipur gi manung amasung mapana lal gi sathing phangduna yum kai thadokduna relief camp na sangjafam lauduna lairiba singbu ngasi gi lengana masa gi mayumda halanduna tangdu laitana lainaba policy program puthokadabane loinana relief camp na sangjafam lauduna lairiba miyoi singda physically morally financially mating lepa laitana pangmina sena su siolosina su appeal torakli Makasa tharakpo ina to papawmana Manipur after the coming of cookies pongkre lyrics na saidam cookies sing thengna bada mating oigani Ngase ayuk pung taramathoy taba matamna Federation of Home gi core committee gi co-convener Sweet Raihing amadi Dr. Komdon Lisam member core committee na Manipur after the coming of cookies haiba English edition gi lyric ama phongkre haina Federation of Home gi serol amana hai solution hai lyric asid laikhidraba RK Rajendra retired lieutenant colonel former convener core committee Federation of Home Dr. KS Kabui Vice President Federation of Home amadi Sapamsa Yadumani President Federation of Home naivani lyric asid the cookies in inamdam asida saidang labaga mari leinaba documents in cookie na refuse gi sentang lokhibagi Anglo cookie war thokidi haibagi document cookie lalawsing foreign base ni haibagi document kya yauri lyric asid kumsing English nga maga samapan ga nifugo mapan gi September kunga mathoi merger agreement adu satna bi yaro haiba ningdama Manipur gi assembly na kumsing English nga maga samapan ga nifugo mapan gi September kunga ni pana lokhibu warep su phangani haidi Manipur after the coming of cookies haiba lyric asin saidam cookies singa thengnabada kharadang mating oigini haina khanbadagi Federation of Home na puthokani lyric asi pambasingna telephone number 8794889180 madi 9862904129 contact view haikin su paus na makatana su fondrokli makasa tarak po na to papam na cookie militant singi lerul sanpham gi wathok high court ki direction in the bagi chief secretary GOC IJAR Soryon official taragi mathakta contempt proceeding loktre Chief Secretary, Commissioner Home, Commissioner Secretary, Agriculture, DGP, Deputy Commissioner, SP, Home Ministry Secretary, GOC, IJAR Saram Susampur, PS ki OC da notice issue tawkre. May ahom le cookies of Laman Masinga, Makogi militant sing Kusamnaduna, yellow proof the satirably but tam tirable lanas the Lake Drava, Makogi Mui Singbu, Tribal Smartier Sinamin Tolaga. Turbung Bangla ga taina riba Kangbai subdivision gi manung sanba haulai copy kulda lairon sangani hairek labasu kulasik pik padagi masiga thangna lairiba Manipur lenga ki agriculture farm da aroiba mathong mungam sathana ba tharang lakpagi mayukta file torakhiba PL ama High Court of Manipur lokotuna khannaga petition asigi apunba respondent taragani thugi manung di yoriba official respondent tarada pikiba direction sing thabak to onthoktre haiduna makhoi mathakta contempt notice am file torakpadagi court na masigi proceeding lokalaga official respondent taragi mathakta notice issue tokre PILC International Meetings Forum ki Secretary General oriba Khurai ahongai lekai dagi thangjam rolibin sayang khagini thoi apokpa lekhidraba TS irabo na petitioner oiduna file torakhibani PILC ki number 33 of 2023 ne duga PIL asida yawriba respondents na Manipur lenga ke mut sinba Chief Secretary Commissioner Home Commissioner Secretary Agriculture DGP Manipur Susampur ki DC masum SP Ministry of Home Affairs ki Secretary GOC Eastern Command IJAR South Mantripukhi Susampur PS ki OC ITLF Susampur masum JPO Susampur ne akon bi respondent ani asina private respondent singni matter si thasi ki ahumda acting chief justice MB Murandans amasum justice organizer ki bench lokotno khanaki kona PILC khanarakpada petitioner ki makeida senior counsel M Hemchandra na lebraga makpu counsel M Rendina assist tokhi amasum kona party punamaki wapum sing taraba matung tuan ba direction ahum pikhi direction sing adugi manungda cookie militant sing haksang sing lairul sangani hariba mapam aduma status quo thamna bakhanki loina official respondent tarada mapam adu yauna madugi akoibita loen order ki khudong sadaba sing tholakpada lakshindana ba sabsaba thabak sing lokana khanki bani adomaina ma ko na numit asida pigiba direction sing adu thabak to on thoktre haiduna petitioner asimang ngarang court asida contempt case PIL number
17 of 2023 file torokhibani contempt case asigi mari lena ngasi acting chief justice na lusingba division bench na wakat asigi contempt proceeding lokatki masida su senior counsel amasung mark pumateng pangkiba counsel ani na petitioner gi makai delepki counsel ani gi submission sing tarba matung ko na manipur lenga ki mut sinma chief secretary digi hauraga susampur ps ki oc phaw gi official respondent taragi matak tha sigi kuthra phaw gi manung na pakhum pirak kadabane haina contempt proceeding asigi notice issue tawkhibine so haidi adu hauskuna di myam paw su matang se lusinjarage mas myam puna no ba update ngamina se